ngasi December ki date 23 2023 December tha ki ahum suba profit amadi loss mayam punna yengminase ngasi su mahusagum diary da note toksanjage haukiba December ki date 18 dagi market sanarakpase kaya yamna tongi amadi kaya yamna mangge haibadu khangminase sanariba lot masing se one lot ne aduga quantity da hairagana 15 quantity ne December ki date 18 numita lairiba minus se 223.50 hairiba lupa saniga 23 se minus zki 19 December 2020 ga 3 hairiba numit asida one lot sangma matamda laigriba minus se lupa saniga 85.75 hairiba paisa se numit asida minus zki 20 December 2020 ga 3 hairiba numit asidasu minus oiki mangiba paisa se lupa saniga 34.75 hairiba paisa se December ki date 20 numita mangba paisa ne next date 20 ga 1 December 2020 ga 3 hairiba numit asida 965.20 ga 5 hairiba paisa se profit oina laiki next 22 December 2020 ga 3 hairiba numit asidana minus zki satliba paisa masing asina 160 ga 3.50 hairiba paisa se numit asida minus zki numit mangani sanaba matamda 4 days minus zatli aduga total da minus tariba se 907.50 hairiba paisa se numit marini sanaba matamda minus zatkiba paisa ne aduga tongkiba paisa na 960 ga 5.20 ga 5 hairiba paisa asina profit laiki numit mangani stress sanaba na maram moiraga akoina broker sa se lupa yankai hena pasi 5 into 50 oitaragadi 250 hairiba paisa se akoina minus rom da tension se minus rom da tension ba matamda punna tariba paisa se 1150 ga 7.50 hairiba paisa se punna tare hairiba paisa se mangbadani tariba se mangiba paisa siga asai tongiba paisa siga khaidoknaba matamda lupa kya lemhoge habado yengse 1150 ga 7.50 hairiba paisa asina minus tatliba paisa duni aduga lairiba profit na 965.25 hairiba ani je khaidoknaba matamda 192.20 ga 5 hairiba paisa ase hadaki hapta gi oina minus zatkre mangaga loisengre masini ahum suba December tha gi profit amadi loss khangmi nagrabnina video se matang swaida loisanjage